pau pizari. Emerging trends of physical science and sports have hiramda international conference ama Manipur University da hodokre. Central Bureau of Investigation na Patna da laiba RZ digi luchimba kayagi yumda land for jobs scam ga mari leina red chathakre. Amadi India da hokiba pung kunmari da nauna COVID-19 positive oiba mioi lising taraga chatruk nifu mapal tingnakre mioi kuntra tarukna laikhitre. Kurumzari Poni TV na pizabat nung tilgi Manipuri pau midyang tabidi basangbu Jennifer Sarmana taram nokjari. Hauzik pau sandok na pizari. Manipur da lairiba mahailoi sang khuding da physical education and sports science hariba subject asi tamhanba mathau tare haina Manipur University ge Department of Physical Education and Sports Science ke Assistant Professor Dr. L Santos na phongdokre. Wafam masik ngasi Manipur University da laiba Centenary Hall da numit humni gi oiba Emerging Trends of Physical Science and Sports haiba hiram da pangthokpa International Conference haudopagi thoronga mari lenena phongdokhibani. Thorom aduda MU gi Chancellor T. Tirupati Rao, MU gi Vice Chancellor N. Lokedra, Sri Aniruddha Dev Sports University gi Vice Chancellor J.P. Burma Amadi, Dean School of Education and HOD, Department of Physical Education and Sports Science MU, Professor T. Inau Bina Mayay Tangbal Lauduna Sarukyaki. Dr. L. Santos na makha taraduna hai. Physical education haiba subject asi yamna su liraba amadi yamna kana bakhaktan natana hojiki inkhalakliban harol singda thaksi khasi ama tambibada yamna jawba mateng ama oigani. Manipur da lairiba mi da natana atai atopa da laiba kaya dasu isu mayam lairiba asi haiba subject asigi gap leirakpadagini. Lairiba gap mayam asi leiraktanabagi damakta conference asi pangthokpani haina haiki. Aikoige hauzik lairiba performance kudingda matau karamna fazahan gani haiba adu physical sports science na piba ngamgani yaragadi grassroots level dagi hauraga school kudingda sungsoi soidana haiba subject asi tamhanduna afaba kunai ama oina bagi damak hotna minasi haiki society sida hoji bokda khoina yamna lomna loriba subject se mayamna khangbidaba physical education sports science aba subject se yamna oldest aba subject powerful aba subject amani masiki subject na khoi ki society da inkhal bangang sing sida moral science am tambiraga discipline pulam oiraga manipur sida lariban atabida ato palakpa matam sida issues mayam am lariba se masiki subject se gap am lerapdagi issue mayam se oirakpani haiba simjake duga masiki issues mayam se gap se thamdana bidamakta khoina masiki international conference sinjabani masiki conference the theme main thamjari basi imyoiba akhoi lairiba performance karmain phajanga dagi haiba dunia performance phajaba haiba se mayamna dilan lowiranguni sports ki performance to kata natte akoi any professional line da akoi gi media gi oigira politician gi oigira business ki every akoi gi professional line da lairiba ki performance phajani damakta akoi gi boost on period motivation je akoi physical education sports science pi ngamjabani. Hokiba August Kunda Congress ki youth leader popular na RIMS ki director ki maramda ngang ki bawai sing adu yumpham yaudaba amadi kanagumba kharana insinba manba wahai fazadaba phongdok kibabu RIMS Nurses Association na akanba mongda condemn tawkre association asina chawkraba RIMS hospital ki maramda kari interest ta kaya mukhangduna popular na thigat ki bano haina hanglakre RIMS ki hauzik director oiba asi lakpadagi aduki matik chakhat thaurangda ahongba lakle ahing nungtil khaidna hospital asagi dama kari de soi ki gadage haina agamba thakta hona jariba director bu mingchat thina bahona birakanu haina akanba wa phongdorakli lanai mioi natroga loop amatana RIMS kamari lenina politics to birakanu haina su association asna phongdorakli August ki tangkunza Sri Popilal Kauba Congress ki youth leader ni haiba amana RIMS ki director e santagi marumda ngang ki bawai singdu yumpham yaudaba amadi kanagumba kharana insinba manba wahi fazadaba phongdokibadu RIMS Nurses Association level partner akan mamongda condemn tawri adubu akoi Popilal kanano haiba akoi kesu khangjade adubu tawudabu akoi di RIMS da akoi sar director makada lejabagi sar santa kyam phabano haiba dudi akoi ga lemina jabani akoi di khangje adu haukiba chahi ka adagi RIMS se akoi na thingnajar pa sar santa lapa matam dagi akoi yam sathina RIMS da di ahong badi yam na lale
ngasi jiribam district laiba mahairoi lupmari MSU MSF Desam KSA na Babuparada laiba Kasturba High School da chatuna yengsinkre yengsin khongchat loiraba matungda paumi singa unaba amada Desam District Council jiribam gi President L Bilax na hai ngasi yengsin khongchat chatpada school asigi award pa oja kaya thengnare maru oina English Mathematics MIL mitai meyek haiba sing asigi manungda MIL mitai meyek haiba subject asi anek pa oja thamduna lairik takli loinana English subject asigi oja laijaramba adusu chahi asigi me kuntareta Directorate of Education S Manipur gi L Nandakumar Singh na transfer order thokraba matung ngasi fawba mahut thabi raktamana maram oiraga mahairoi singna mahi mapung fana tamba fangdana lairi masigi matung haukiba me kuntra mathoida school asigi head mistress na ZEO jiribam da award pa oza thabi raknaba aiba cherol thakrabasu ngasi fawba miyeng changbidaba asi laibak thibani haiki masigumba thawong singna lainga ki mahiloi sang singdagi apaba mahiroi puthokpa ngamdabagi achoba khudam amadi school asi ojam pung fana laitrabadi school asi mut khradra haibagi mipai ba pokle maram aduna athuba matamda mari leinaba singna miyeng changbiu loinana minister na jiribam asigi oina nubi khaktagi oiba amata ngairaba school asi hingna ba hotnabada miyeng changbiu haiduna jiribam da lairiba mahiroi lup marigi maikaidagi appeal chawrakli Yengsin Khongchat Kamari Lenina Paumi Singa Unaba Aduda All Manipur Students Union District Committee Vice President U Pores Manipur Students Federation District Committee President A Ratan Democratic Students Alliance of Manipur Desam District Council Jiribamgi President L Bilax Kanglai Park Students Association District Council Jiribamgi President C.S. Achowna Sarukyaki Churachandpur ki Government Medical College the academic year 2022-23 ki MBBS tamnaba sitchama gi ayaba National Medical Commission Medical Assessment and Rating Board na ayaba pirakre National Medical Commission ki makhada MARB na MBBS sitchama tamnaba pirakhiba letter of permission aduda thamliba wafam gi College asida hariba sitmasing asigi ming chanabagi damak mari leneba authority na NMC gi chanapa thap ki matung inna thabak laukhat pa yare haiba asini NMC na piba chana kanglon gi matung inna college asigi staff sing biometric attendance logadabani college asigi website hangdoktuna mari leneba information piriba course sing lairiba faculty sing haukiba chahi manga da makoina fangkiba experience college asida tamlakhiba mahairoi sing amadi college asina affiliate tawriba university adu mapung fana utkadabani masiga loinana hospital service da lairiba equipment amasung kudong chaba OP amadi IP census birth and death record sing mapung fana thamgadabani hainasu MARB gi letter of permission aduda palli Karigumba surprise assessment chathaba matamda NMC na piriba chana kanglon asigi wangmada sasinaba wafam natraga lana haizenba cherol thengnarabadi college asina chathariba degree course ase recognized tawroi masiga loinana letter of permission ase revoke tawgani loinana college asigi mathakta ain yoiba thabak lokhatkani hairi Pik liba angang singbu masa fana nada yek denaba medical department na paikhatpa thaurang singi manungda village health and nutrition and sanitation program su amani thaurang asigi makhada Bishnupur district ki Moirang rural family welfare center ki makhada ngang khalekai ward number 2 da health day pangchokre center asigi makhada medical officer in charge A Sorojini ki mikyang makhada medical staff sing ward asigi asa singna saruk yaduna punna pokpada ngairiba angang dagi chahi tara taruk fawbagi angang singda matam gi laina kaya dagi ngak thoknaba hidak sing lemna pizaba amadi kapagi thabak chathaki asa amana puba maphamda tha khudingi pangthokpa thaurang asida pokpada ngairiba angang dagi chahi tara taruk fawbagi angang kun manga hidak pizaki Manipur Yogasana Sports Association gi lamjing makhada Thobal District Yogasana Sports Association na sinduna ahanba Thobal District Yogasana Sports Championship lisingani kunithoi lagliba September gi tang mari dagi tenthada leiba tentha multiplex holda pangthoklagani championship asida sub junior gi oina chahi mapal dagi tara mari fawba junior gi oina chahi tara mari dagi tara nipal fawba aduga senior gi oina chahi tara nipal mathaki oina category ahumda changdam nagani
Championship asdagi mai paklaba sanaroi singna chahi asigi September 13 da pangtokadoriba Third State Level Yogasana Sports Championship 2022 da saruk yakani. District Level Championship asida saruk yabining basingna Thoubal District Yogasana Sports Association da natraga phone number 8837361224 asdagi akupa marol khangbiba yakani haina Thoubal District Yogasana Sports Association ki Secretary M Ibungona thoglapa cherol amana khangan nakli. Pogi maraktatna aten babe amatang lominasi. RJ Star Production presents Kanglei Kong, a fusion of music and art. Cosplay competition on 26th August at Orywood Complex. Registration opens for prizes worth ₹45,000. Only first 50 candidates. Let the crowd decide the winners. Registration fee ₹500. Event managed by YAS Management. Kanglei Kong, a fusion of music and art. Break imatung taram nokjari makata bapau pizari. Central Bureau of Investigation na Patna da leba RZD gi luchingba kayagi yumda Land for Jobs scam ga mari lenina red chachakre. CBI gi red ase Nijis Kumar na luchingba lengak asina Bihar Assembly da majority proof tawgadaba nomita tawkhibani hairi. CBI gi matung ina Lalu Prasad na Railway Minister pari ngai matamda thabaki exam thariba candidate singna makhoi gi leizariba lam sing adu yon thokpa natraga khudol oina Lalu Prasad ki imung manungda pirambani hairi amadi Lalu gi imung manungda chalaiba private company singna property sing adubu makhoi gi mamingda onsen bani hairi. Ing lising ani Nepal amadi lising ani mapalda railway zones oiriba Mumbai, Jabalpur, Kolkata, Jaipur, Hajipur da mioi tarani thoi railway gi thabak haplambagi damakta RZD gi luchungba Lalu Prasad mahaki loinabi Rabri Devi amadi machanupi Miss Varti amadi Hema Yadav ki mathakta me tarani palda case ama register tawkibani hairi. Ngasi Karbi Anglong da nauna sem kiba National Socialist Council of Karbi Anglong NSCNKA gila hulup ama Assam Police ka khutok na badat sokle haina SDGP GP singna fongdorakli. Hai riba lal hulup ase Karbi Anglong gi nupa macha tare na nongmai ahom galonya na sem kibani hairi. Police ki matung ina akak na mapaw ama fongbadagi Karbi Hills da laiba hai riba lal hulup ase laire haba khanglapani hairi. Amadi Police na hariba ching manung asda chang sinduna thibada makoi taruk asi fagat pangam kibani hairi. Organization asage mastermind oidiba mioi asi Pabitra Teron Kawi amadi mahak asi mafam adudagi nanthok na chen na bahot na bada so kibani hairi. Hariba group asi mutat kibaga loinana makoi dagi pistol ahum gal loinana nongmai maru kun mathoi fagat pangam kre hairi. All India Trinamool Congress Committee na ngasi Tripura gi State Unit President oidamba Suval Baumipu masagi famdagi lauthokre. Wafam asi ngasi Baumik na Bharatiya Janata Party BJP da yaurgani haina leiringai cherol oina thoklapani hairi. Cherol asagi matung ina Suval Baumipu Tripura Pradesh Trinamool Congress ki State Unit President gi famdagi lauthokle amadi State Committee gi member pumnamak State Youth Committee, State Mahila Committee, State SC Cell amadi State ST Cell singdi masa gi leiriba pham adu makha chathagadabani hairi. Amadi organization asage activities pumnamak anoba president ama khandriba fawba State in charge Rajit Banerjee amadi Rajya Sabha MP Susmita Dev na yengsin lagani hairi. Tripura da BJP ki alliance oidiba IPFT na ngasi Delhi gi Jantar Mantar ground da taruk suba schedule gi geographical territory yauna Tipra land sem na badabi taroduna mass sit-in protest pangthokre. Pung mga chupna sathakiba wakat mifum aduda NC Deb Barma khaknatana atay senior luchungba singna sarukyaki. Party gi activist kaya na mafum aduda Jantar Mantar ground da thomjinduna tongan ba state sem na ba dabi tawki.
Party ki working president amadi Minister Prem Kumar Riyang na habida Tipra len siam na dabi tauduna changsan lagi ba khongjang asi makha sathaki gani amadi atopa political party dauna orui debab manglan amamang bagum tahanloi haina su phongdokhi tungda IPF tigi luching basingna Prime Minister amadi Home Minister ki office ta tongan tajage habigi memorandum ama pisinki Godres Agrovet na ngarang Assam, Manipur amadi Tripura gi lengak ka palm oil cultivation taunabagi matangda Memorandum of Understanding MOU ama sahi tauna kre hairi. Hariba memorandum asi National Mission on Edible Oils Oil Palm Scheme gi makhada sahi tauna kibani hairi. Godres Agrovet ki matung ina collaboration asna hariba state sing asida oil palm plantations da sokhat pa amadi kanabagaya piragani loinana lawmi sing da su kana hanlagani hairi. Hauzik Fawbada Godres Agrovet Company asigi makhada palm oil cultivation tongan ba state singda hectares lising humpu manga hen bamapam singda chathari amadi hectares lakh ama hena palm thanabagi pandam thamli hairi India da tomato flu nabagi chang hengelapa asida Ministry of Health and Family Welfare na luna nana laibana laina asigi ngak thokna ba khwaidigi maru oba pambai ni haina phungdokre Tomato flu haribalaina asi SARS-CoV-2 COVID-19 monkeypox dengue amadi chikungunya ga mari amata laina de coxsackie virus A16 na thokan bani adubu indri sonba mioi natroga chahi amadagi tara fawbada lairiba bikliba angang singdana maru oina nagalli laina asigi chap chaba hidak laitri maram aduna masdagi ngak thokna ba luna nana laibana khwaidigi maru oiba pambai ni haina hairi Hari balaina asagi layong asi chikungunya amadi dengue gi layong dauna khut khong amadi chimbal da furi thopaga loinina laihau hoba amadi joint singdat nai hairi Hauzik Fawbada India gi oina punna angang marfuni thoi laina asagi naba thakna kre laina asna naraba mioi sing miga pulhandaba pothaba mahi mana yamna thakpa amadi ising asabana higa yeiduna ana laying chathagadabani hairi Union Health Ministry ki data gi matung inna India da hoki bapung kunmari asida nauna COVID-19 positive oiba mioi lising taraga chatruk nifu mapal thingna kre mioi lising taraga chatruk humpu tara tare na laina asigi fagat ki amadi mioi kuntra taruk na laikhitre masiga tharaga Hauzik Fawbada laichat asna maram oiraga laikhidaba migi masing punna lak banga lising kuntare ka chamri yangkhaini thoi oikibaga loinena Hauzik India da COVID na duna laiba migi masingna lising marfutara taruka chamri nifuni thoi oiri positivity rate na chada ani dasmik taruk ani oiki amasung fagat pagi chang na chada marfutara nipal dasmik manga mapal oiki Health Ministry ki matung ina Hauzik Fawbada laina asigi ngak thokna ba laibak asigi onya crore chani tara hena COVID vaccine kapthokre hairi Laichet asna laikhidaba mioi kuntra taruk asi Delhi dagi mioi mapal Maharashtra dagi mioi taret Kerala dagi mioi mari Punjab dagi mioi ahum Haryana Karnataka Rajasthan amadi Uttar Pradesh dagi mioi ani amasung Chandigarh Gujarat Madhya Pradesh Odisha amadi West Bengal dagi mioi amamamni hairi Loisilakpada maruibe pao mohana pizari Emerging Trends of Physical Science and Sports haiba hiramda International Conference ama Manipur University da hudokre Central Bureau of Investigation na Patna da laiba RZ gi luchingba kaya gi yumda Land for Jobs scam ga mari leina red chachakre Amadi India da hoki bapung kun marida nauna COVID-19 positive oiba mioi lising taraga chatruk nifu mapal thingna kre mioi kuntra tarukna laikhitre Poni TV ge nung telgi Manipuri pau mi yang tabiri basingbo amokana kramzari